Noney District ki Khoupum Police Station na konba Khoupum Bazar da thau yonba dukan yauna yumapan hen mai chakre. Impact News na fangba pauga thaudok adu ngarang numidang pung 13 rom taba du waidagi tholakibani hairi. Dukan amadi yum sing adu mai chakle haiba khanglakpaga mafam adugi miyam police amadi Assam Rifles ki kangbu amana fire extinguisher na chingba season adu na mai muthatna ba hotnaki adubu mai adu laksinba ngamkide. Mai chakpagi pawadu hek fangbaga Noney Fire Substation gi kangbu amasu mafamaduda lakpada matamda lambi gi khudong chadabana maram oiraga nongalamdai pung ahum lom tabadu waida thongke mafamduda hek yaubaga mai chakpa adu mapung fana muthatpa ngamke maina chakraba dukan amadi yumsing adu una saba amadi jingana kuppa ngaktani hauzik fawgi oina mai adu matau karamna kadaidagi haurakpano haiba chapchana khangba ngamdri thagdoduda asokapan amadi misimina thokibagi paw fangdri